Lanjenariba Kuki singi bot thadabagi hak matnabagi thawongni kohur Manipurda SIR pangthoknaba hotnariba sida Kuki Luchingbasing Yetpa Election Commission of India ECI na Manipur electoral roll gi special incentive revision SIR pangthok naba thaurang toriba sida Kuki Luchingbasing na pangthok pa yaroi haina Yetpa Hwrakle state asida thokdiba irang asida lanjena duna leiriba Kuki kangnuki miyoi singi bot thadaba yabagi hak matnaba thaurang ni haina Kuki Organization for Human Rights Trust ko hurgi maikaidagi phongdorakdi paugi channel amada phongba report ki matungina hai leiba sigi tungda Laibak lemnaba mihut khannabagi process cha leba asida leiriba chahi taraga nipan amadi helaba citizen khudingmakta bot thadaba yabagi hak Indian Constitution gi article 326 na pikhi adubu Manipur gi oinadi illegal immigrant amadi electoral process ta aranba kaya yaurakpana hariba citizen da piriba hak asi matpagi mawongda leiri SIR asi Manipur gi electoral integrity ngaknaba hotnabada khwaidagi mathau taba khulai amani masina Thangnaba laibak haibadi Myanmar amadi Bangladesh dagi changsilakpa illegal immigrant singbu khandokpa ngamgani hariba simak Bihar da chathaduna lana voter chansilamba sina voter list ta yauramba ani chingba kaya khandokpa ngamkhre Nakalamarom da Kuki Furuf ki masak naiba leader Benjamin Mate Dr. Lamtinthang Hawki famadi Manipur Travel Forum Delhi na SIR gi process asi Bot thadaba yabagi hak adu Kuki Furuf tagi lauthoknaba silakpa khulai amani haina lawi haiba wafam sing phongdorakre adubu SIR gi process asi ECI na tangai fadana pangthoktaba yadaba thawong amani haina Indian Constitution gi article 326 amadi Representation of People Act 1950 gi section 16 na hari loina ECI gi SIR na voter verification tawnaba yumthong khuding changduna survey tawgani haibigi pandam thamli state asiga Myanmar laibaka kilometer 440 nipan ngamkhai Samnaba maramna state asigi voter roll da illegal immigrant sing yausilamba yabagi wafam laklibani mangna makata na hai SIR gi process asi political ihul yauba amadi irang asina maram oidna Kuki Furuf ki miyoi sing lanjena duna leiriba kayagi bot thadaba yabagi hak matnabagi thawongni masi demographic manipulation amadi institutional injustice makhal amani irang asina maram oidna wana leiriba singi karimata khandaba mawongda Kuki gi voter sing Lautoknaba honarakpani haina lawi karigumba SIR gi process asina hena sauhanba charangnaba thoanaba amadi masina hena phibam sokchin hangadaba oirabadi Kuki Furuf na khundariba asi sovereign state ama oina lauthokpa yare haiba wafam sing thamkre haina pawsina makatari wafam asi counter perspective oina Benjamin Mate na SIR bu yaningdaba ulibani state asigi electoral integrity bu namthaduna illegal immigrant gi Hakal changbagi thawong mawong ama uri loidina Manipur Travel Forum Delhi MTFD na special summary revision SSR aside thoktuna state asida hojik mathau tariba ingtapa amadi masa masagi mayumda hanjilhanba asina khwaidagi maru oi haiba wafam sing thamlakhi Kuki Furuf ki organization singda chanaba yaba wafam amata pidana SIR process asibu yaningdaba phongdoklibagi Wakhalon sinadi karigumba agenda leirabra haibigi wahang amalakle Kuki Furuf ki lanjenariba singi wafam sing maram chai adubu masiga voter verification tawbagadi mari leinade SIR gi process asina Kuki Furuf ki marakta leiriba aranba mawongda voter changsin khraba singsu lauthokpa ngamgadoribani SSR gi process Thientha hanbana state asigi electoral process ta khudong chadaba kaya thogalakpa yai haina pausina makhatari Heart ki mafam kaya da hobadagi igi khongjel da chauna akaiba piramba ukhrul dagi naha Amaskai Hospital da mai pakna laying bangam khrei Yamna tangna thokpa heart ki anaba makhal ama oriba large atrial septal aneurysm naduna heart ki mafam kaya da hobadagi igi khongjel da chauna akaiba piramba ukhrul dagi naha Amaskai Hospital da mai pakna laying bangam khrei hairi Masagi chahi kungani pan suraba naha asi pokpadagi loinarakpa anaba si device closure procedure mai pakna chathaduna thabak khaidana heart ke hobasing asi mai pakna mianba ngamkhibani haina Sky Hospital gi chairman Dr. L. Sam Kishore na phongdorakli Lalambung da laiba hospital asigi conference hall pangthokiba pawgi mifam amada Dr. Sam Kishore na makhata na hai malemgi oina khwaidagi khumang chawsinba eco makhal transesophageal echocardiography TEE gi makha da heart laina makhal sing layang na ba anawba khusu khulai makhal suna leirabana aruba makhal gi laina sing asi thaba khaidna mai pakna chathaba ngamkhibani haukiba chahi 2015 da hospital asi lingkhatpa hobadagi hauna matam ga chunaraba heart ki naba layengba makhal kya gi khusu khulai sing state asi da puraktuna aruba makhal gi anaba sing mai pakna layengduna lakli
ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯆꯠꯊꯕꯒꯤ ꯃꯊꯛꯇ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯂꯩꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯆꯍꯤ ꯌꯥꯝꯂꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯀꯌꯥꯗꯁꯨ ꯂꯦꯝꯅ ꯂꯥꯌꯦꯡꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 23 ꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕ ꯎꯈ꯭ꯔꯨꯜꯗꯒꯤ ꯅꯍꯥ ꯑꯁꯤ ꯖꯨꯂꯥꯏ ꯊꯥꯒꯤ 31ꯗ ꯃꯥꯏ ꯄꯥꯛꯅ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯉꯁꯤ ꯗꯤꯆꯥꯔꯖ ꯇꯧꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯐꯥꯎꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯔꯨꯕ ꯑꯅꯥꯕ ꯃꯈꯜ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯎꯈ꯭ꯔꯨꯜꯗꯒꯤ ꯅꯍꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯨꯏꯚꯥ ꯁꯤꯔꯦ ꯍꯥꯏꯕ ꯑꯔꯥꯟꯕꯅꯤ Nscn ꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯨꯏꯉꯥꯂꯦꯡ ꯃꯨꯏꯚꯥ ꯁꯤꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯋꯥꯐꯝ ꯑꯃꯒꯤ ꯃꯇꯥꯡꯗ Nscn ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯤ꯫ Nscn ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ TH Muivah ꯉꯔꯥꯡ ꯃꯥꯏꯜ ꯑꯣꯏꯅ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯕꯗꯒꯤ ꯔꯤꯐꯔꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤꯕ ꯂꯩ, ꯑꯗꯨꯕꯨ ꯂꯨꯆꯤꯡꯕꯁꯤꯒꯤ ꯍꯛꯆꯥꯡꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕ ꯑꯃꯗꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ, ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯆꯥꯔꯖ ꯇꯧꯔꯒꯅꯤ, ꯃꯤꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯗꯨꯗ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ PR ꯂꯩꯉꯥꯛꯀꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯎꯠꯄ ꯍꯧꯔꯛꯄ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ PR ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯈꯤꯕ ꯈꯣꯡꯊꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯣꯡꯃꯩ 100 ꯍꯦꯟꯕ ꯑꯃꯗꯤ ꯄꯣꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛꯁꯤꯡ ꯐꯥꯒꯠꯄ ꯉꯝꯂꯛꯈꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ PR ꯂꯩꯉꯥꯛꯅ ꯌꯥꯝꯂꯕ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯂꯛꯈꯤꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯗꯨꯅ PR ꯊꯥ 3 ꯑꯃꯒ ꯃꯈꯥ ꯁꯝꯊꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯁꯤꯃꯛꯇꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ PR ꯃꯈꯥ ꯁꯝꯊꯅ ꯊꯝꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯈꯣꯡꯒꯥꯎꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯍꯛꯇ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯍꯜꯂꯤ, ꯑꯗꯨꯕꯨ PR ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤ, ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯃꯅꯨꯡ ꯌꯥꯎꯅ ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ, ꯊꯧꯕꯥꯜ ꯌꯥꯎꯅ ꯀꯛꯆꯤꯡꯅꯆꯤꯡꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯐꯨꯠꯄꯥꯠꯅꯆꯤꯡꯕ ꯈꯣꯞꯆꯤꯟꯗꯨꯅ ꯄꯣꯠ ꯆꯩ ꯄꯩꯁꯤꯟꯕ ꯑꯃꯗꯤ ꯁꯥꯖꯤꯟꯕꯁꯤꯡ ꯄꯥꯛꯇꯛꯅꯅ ꯇꯛꯊꯣꯛꯄꯒꯤ ꯊꯕꯛ ꯂꯧꯈꯠꯂꯛꯈꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯣꯏꯕꯅ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯄꯥꯔꯝ ꯀꯥꯏꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯒꯅꯤ꯫ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ DCꯁꯤꯡꯅ ꯑꯦꯟꯀ꯭ꯔꯣꯆꯔꯁꯤꯡ ꯇꯛꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠ, ꯐꯨꯠꯄꯥꯠ ꯈꯣꯞꯆꯤꯟꯕ, ꯗꯨꯀꯥꯟ ꯑꯃꯗꯤ ꯂꯝꯕꯤ ꯃꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯇꯦꯠ ꯂꯦꯟ, ꯈꯥꯁ ꯂꯦꯟ ꯈꯣꯞꯆꯤꯟꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯑꯃꯗꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯄꯣꯠ ꯆꯩ ꯄꯩꯁꯤꯟꯗꯨꯅ ꯌꯨꯝꯅꯆꯤꯡꯕ ꯁꯥꯖꯤꯟꯕꯗꯒꯤ ꯂꯝꯕꯤ ꯆꯤꯜꯍꯟꯕꯗ ꯅꯠꯇꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯔꯤ꯫ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡꯅ ꯏꯔꯝ ꯈꯣꯡꯂꯝꯁꯤꯡ ꯐꯥꯎꯕ ꯐꯨꯝꯖꯤꯟꯗꯨꯅ ꯌꯨꯝ ꯀꯩ, ꯗꯨꯀꯥꯟꯅꯆꯤꯡꯕ ꯁꯥꯖꯤꯟꯕꯗꯒꯤ ꯏꯁꯤꯡ ꯆꯦꯟꯕ ꯉꯝꯗꯕꯗꯒꯤ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯇꯣꯏꯅ ꯊꯣꯛꯍꯜꯂꯤ꯫ ꯑꯦꯟꯀ꯭ꯔꯣꯆꯔꯁꯤꯡ ꯇꯛꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯣꯏꯕꯅ ꯃꯤꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕ ꯆꯨꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯪ 2024ꯒꯤ ꯅꯕꯦꯝꯕꯔ 11ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣ ꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯨꯔꯥꯗꯣꯔꯗꯒꯤ ꯊꯥ 10 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯉꯔꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3 ꯐꯥꯔꯒ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯕꯥꯔꯥꯛ ꯇꯨꯔꯦꯜꯗ ꯊꯥꯗꯔꯛꯈꯤꯕ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯃꯃꯥꯡ ꯊꯥ ꯖꯨꯂꯥꯏ 31ꯗ ꯐꯥꯒꯠꯄ ꯉꯝꯈꯤꯕ ꯑꯗꯨꯁꯨ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯦꯆꯤꯞꯃꯦꯟꯠꯅꯤ꯫ ꯖꯤꯔꯤꯕꯥꯝꯗ 3 ꯅꯨꯄꯤ 3 ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯁꯥꯔꯝꯆꯠꯀꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ꯫ NIAꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯁꯥꯔꯝꯆꯠ ꯆꯠꯄ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯐꯥꯒꯠꯈꯤꯕ ꯑꯗꯨ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯃꯤꯌꯥꯠ ꯑꯁꯤꯗ ꯅꯠꯇꯅ ꯃꯤꯌꯥꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯥꯏꯈꯤꯕ ꯇꯥꯀꯦꯜ ꯑꯃꯗꯤ ꯇꯦꯔꯥ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤ ꯃꯍꯩꯔꯣꯏ 2 ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯔꯒ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯍꯟꯈꯤꯕꯁꯤꯡ ꯑꯗꯨꯗ ꯆꯦꯟꯅꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯁꯨ ꯊꯤꯔꯒ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯗꯤ PR ꯊꯝꯕꯒꯤ ꯄꯦꯟꯗꯕ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ꯫ PR ꯊꯝꯂꯤꯕꯁꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯖꯣꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯤꯌꯥꯝ ꯍꯥꯠꯄ, ꯄꯣꯄꯤ ꯊꯥꯕ, ꯗ꯭ꯔꯒ ꯂꯂꯣꯟꯕ, ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯄ ꯊꯤꯡꯅꯕ ꯑꯃꯗꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯕꯅꯤꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ PR ꯊꯝꯗꯨꯅ ꯃꯤꯌꯥꯝꯗ PRꯒꯤ ꯀꯥꯟꯅꯕ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯂꯩꯔꯛꯀꯅꯤ꯫